Manipur ge Irang Asi Thoktringeida Laklamba domestic tourist ke Chang adu Irang thokpadagi Adukki Matik Hanthakhre haiba ngasi tourism ge Union Minister Gajendra Singh Shekhawat na House the thamkhiba report amadagi khangba ngamle wafam asi ngasi famkhiba Rajya Sabha gi mifamda tourism amasung culture ge Union Minister Gajendra Singh Shekhawat na kumja inglesingani kundagi hauraga state singi domestic tourist visit ke matangda thamkhiba report amada yaropani Union Minister na thamkhiba report adu kumja Englishingani kundagi kumja Englishingani kunhumdoi fawbada India gi tongan ba state singda domestic tourist lakpagi akupa wafam sing yauri report adu gi matung inna Manipur gi oina kumja Englishingani kunda domestic tourist listing nifumapan ga chatruk humfumapan lakhi masigi matung tarakpa kumja Englishingani kunmathoida state asida domestic tourist listing nifumapan ga chahum humfutara mathoi kumja Englishingani kunithoida domestic tourist lakh ama listing kuntramapan ga chamga taranipan amati kumja Englishingani kunhumdoidana domestic tourist listing yankaiteret ka chatret sumna ama Manipurda lamkoi bilaki haina tourism amasung culture gi Union Minister Gajendra Singh Shekhawat ki report adun hairi Union Minister ki report asida yengba yaribadi kumja Englishingani kun amasung Englishingani kun mathoyasi Malem pumbada sandorakhiba COVID-19 laichut ki akanba chaitheng fangba chahi singni hairiba chahi ani asida lamdam asige khwaidagi chawba tourism festival ama oiriba Manipur Sangai festival ase pangthokide masina maram oiraga Sangai festival na pukning chingsinggadaba domestic tourist sing amata lakhide Adumakpu kumja Englishingani kunni thoidadi Manipur Sangai festival ase mamangda amukta pangthokkhidaba mawong amada state asige tongan ba district singda pangthokhi hairiba chahi asida Manipurda domestic tourist lakpagi chang wangna lekhi adumakna Union Minister Gajendra Singh Shekhawat ke report adu kumja Englishingani kunni thoida Manipurda domestic tourist lakama lising kuntramapan chamnga taranipan lakhi haiba wafam yauribani masigi olakpa chahi kumja Englishingani kunumdoidade domestic tourist lakpagi chang ase khangan hanthakhe masigi maru oiba maramna kumja Englishingani kunhumdoigi me tang ohumdagi haurakhiba Irang asina maram oiraga state asi tangdu leitadaba fibam amada leirakhi Irang asigi chaithengna domestic tourist singi pukning chingsinba ngamliba Manipur Sangai festival ase pangthokide masina achauba maram ama oiraga kumja Englishingani kunhumdoida domestic tourist lakpagi masing hanthagibani haina lawba yai panbe yabadi kumja Englishingani kungi January thada Ministry of Tourism na dekho apna desh haina mingthonba scheme ama paikhatki Scheme aski maru oiba pandam de leibaga sida domestic tourism yokhatbane masigidama ministry na tourist singi lamtungpam sing semgat sagat pagaloinina tourist promote tawnabagi event road show seminar amadi tongan ba thabak thoram kaya paikhatkibane